Good evening ma'am. Howzik kung mamakay tare. Howzik hayeng Monday dagi date 11th of November dagi 15th of November foki trade plan amuk tok sosi masana no trade plan kra. Da koi as usual dollar de horasi dollar si analysis to matamda weekly chart yeng asi weekly chart yeng matamda howzik yeng koi na howzik ma si uptrend de leire uptrend de leire matamda sidai sida sigi turning point si kaikhat kre the band of the road si kaikhat kre aduga hojik lai ri next lakpa ya si sigi maton swai gi area si boba swai gi area si boba sigi area si boba lakpa ya na lai kaino si dollar si daily chart to si yenga hojik masana na swaina sidagi w pattern ama se makaire retest tawre masana na sidai ingkhat tawre duna next swai si bokti dum pick si bokti lakani na thaje kaino dollar si duna fajana uptrend si strength lai na lai ri mathangda duna dollar si uptrend lairi si sima koi da mind da thamani next up gold yenga si gold si weekly chart da yenga hor si weekly chart yenga kanda gold si dum uptrend ni mamang gi hafta da koina makha chang ri dudi magi pull back trade tu chang bai wani ngasai gi sigi uptrend saina satpagi sigi pull back tu da sigi pull back si da yaw bai wani magi trend dudi down trend satpana tri weekly chart da yenga kanda smaller time frame da di trend do olam bai weekly gi wana di uptrend da lairi na koina sida yeng matamda si smile laire sida gi dum laire si higher high tawragani si higher high tawraga smile sum kai ni hojik sigi higher high gi si kai gi jaga si ni ma ji retest lai once koina down trend ji kram kan ole hai ni ha kada si smile kai tharaga smile tawraga ai kung ra du tardi down trend higher ni hojik poki wana di si ji smile la ga smile test tawraga Rana dum ka ju yai duna hoji boki wana di uptrend si intake oili haina koina cool gi wana di lawani ko yare aduna hoji sigi mapa sida koi hoji daily candle de yenga si daily candle da hoji si mapa sida ni lai se la ko ga sida 4 hour da koina hayeng pa mi si 4 hour da si koi in time frame ye si da ma lai ra de kai lai ra si sai ku me sana ben tawre si sana w phang koina hoji pa mi si de retest tawraga si sana ka gi ni pa mi na koina hoji entry si swara de gi warni entry warni stop loss thamani aduga first target si koi si bo warni the second target si bo wai lahan gi na si When 4 hours the make na utra ka su 1 hour dum picture yeng be ai 1 hour picture yeng ka tam da sida make ni ni is da so ni yeng asi lagi si kume da lower high lower low lower high lower low si sana ka ta ki ne da si test to la ki si ma pa si test to ra di la ma ko di introduce la ni to si ma ka ta ma ni si ta okay go gi na si ma lai de adagi next ta ko gi CHF JPY CHF JPY si ngi ngasi CHF JPY si kai no ngi am cha si ma lai CHF JPY si weekly chart yi ngasi line chart ta on ko si uptrend lai koi continuation trade ni koi tau dei cha koi si le ngo ko tu si ka ta kre le higher high ni chal si retest lai ni si bok ta ge la aduna koina hojik daily chart on thara yeng asi daily chart on thara kan da hojik sigi zone ji da lai ra sigi zone ji da lai ra koina hojik ngai doi si koi entry time frame da trigger do phangbra phangdabra haibudun entry time frame da hojik boki ona trigger phangdri si lower low da dum lai si sumaina dum lower low da dum lai si sina kai uma sumaina lairam badagi sumain ka khala sumain phangaba changani ko ne di entry time frame phangdri location di phange ko koi gi entry structure di phangdri hai ta okay next ta koi ro yeng asi bitcoin ji mong yeng asi bitcoin ji koi mama hata da si gi weekly ki candle si ma yeng amaga koi gi si weekly candle
ꯌꯦꯡꯉ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯏꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯕꯗꯨ ꯀꯥꯏꯒꯤꯗ꯭ꯔꯦ, ꯃꯊꯛꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ, ꯃꯥꯒꯤ ꯇ꯭ꯔꯦꯟ ꯗꯥꯏꯔꯦꯛꯁꯟꯗꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ, ꯑꯞ ꯇ꯭ꯔꯦꯟ ꯆꯠꯂꯤꯕ ꯂꯥꯔꯖꯔ ꯄꯤꯛꯆꯔꯁꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯒꯗꯣꯏꯁꯤ ꯄꯨꯜ ꯕꯦꯛ ꯂꯥꯛꯄ ꯉꯥꯏꯗꯣꯏꯅꯦꯕ꯫ ꯄꯨꯜ ꯕꯦꯛ ꯂꯥꯛꯑꯒ ꯑꯦꯠꯂꯤꯁ ꯁ꯭ꯋꯥꯏꯐꯥꯎꯕ ꯄꯨꯜ ꯕꯦꯛ ꯁꯨꯃꯥꯏꯅ ꯂꯥꯛꯍꯜꯂꯒ ꯁꯨꯃꯥꯏꯅ ꯌꯥꯎꯕ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯇꯥꯔꯗꯤ ꯗꯦꯂꯤ ꯆꯥꯔꯠ ꯑꯃ ꯈꯔ ꯌꯦꯡꯉꯁꯤ꯫ ꯗꯦꯂꯤ ꯆꯥꯔꯠꯇ ꯌꯦꯡꯀꯥꯟꯗ ꯑꯟꯇꯦꯁꯇꯦꯠ ꯂꯦꯚꯦꯜ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯄꯥꯁꯤꯃ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯈꯠꯈꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯦꯁ ꯁ꯭ꯋꯤꯡ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯗꯦꯂꯤ ꯃꯆꯨꯁꯦ ꯑꯩꯈꯣꯏ ꯑꯣꯔꯦꯟꯖ ꯊꯝꯃꯦ, ꯑꯗꯨꯒ ꯒ꯭ꯔꯤꯟꯁꯤꯅ ꯋꯤꯛꯂꯤꯒꯤ ꯖꯣꯟ ꯍꯥꯏꯇꯥꯔꯦ꯫ ꯁꯤ ꯃꯄꯥꯁꯤꯐꯥꯎ ꯁꯤꯗ ꯄꯨꯜ ꯕꯦꯛ ꯀꯩꯒꯨꯝꯕ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯅꯕ ꯇꯧꯔꯅꯤ꯫ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄꯨꯔꯥ ꯄꯦꯔꯥꯕꯣꯂꯤꯛ ꯃꯨꯚꯅꯦꯕ ꯆꯠꯂꯤꯁꯦ, ꯁꯤꯁꯦ ꯋꯥꯟ ꯁꯤꯡꯒꯜ ꯃꯨꯚ ꯑꯣꯏꯅ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ꯫ ꯋꯥꯟ ꯁꯤꯡꯒꯜ ꯃꯨꯚ ꯑꯣꯏꯅ ꯆꯠꯂꯤ꯫ ꯄꯨꯜ ꯕꯦꯛ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ, ꯄꯨꯜ ꯕꯦꯛ ꯑꯃ ꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯊꯛꯀꯤ ꯌꯥꯎꯅꯕ ꯁꯦꯝ ꯁꯥꯔꯁꯤ꯫ ꯐꯣꯔꯋꯥꯔꯗꯁꯨ ꯀꯔꯤꯝ ꯐꯪꯗꯦ, ꯁꯤꯐꯥꯎ ꯂꯥꯛꯑꯀꯥꯟꯗ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯒꯤ ꯌꯨꯔꯣ ꯖꯦ ꯄꯤ ꯋꯥꯏ ꯁꯤ ꯑꯩꯈꯣꯏ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯉꯁꯤ꯫ ꯋꯤꯛꯂꯤ ꯆꯥꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯎꯕ ꯐꯪꯉꯦ, ꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯥꯟꯅꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯤꯕ ꯄꯣꯠꯁꯤ, ꯗꯥꯎꯟ ꯇ꯭ꯔꯦꯟꯁꯤ ꯀꯥꯏꯈꯠꯈ꯭ꯔꯦ, ꯀꯥꯏꯈꯠꯈ꯭ꯔꯀꯥꯟꯗ ꯁꯤ ꯑꯞ ꯇ꯭ꯔꯦꯟ ꯑꯣꯟꯈ꯭ꯔꯦ꯫ ꯁꯤꯗ ꯍꯧꯖꯤꯛ ꯔꯤꯇꯦꯁ ꯂꯥꯛꯏꯅꯤ, ꯁꯤꯗꯒꯤ ꯁꯤꯐꯥꯎ ꯇꯥꯔꯒꯦꯠ ꯂꯥꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯤ꯫ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯖꯣꯟꯗꯨ ꯃꯄꯥꯗꯨꯗꯗꯤ ꯂꯩꯔꯦ, ꯗꯥꯏꯔꯦꯛ ꯖꯣꯟ ꯃꯄꯥꯁꯤꯗ ꯂꯩꯔꯦ꯫ ꯁꯤꯒꯤ ꯀꯥꯏꯈꯠꯈ꯭ꯔꯤꯕ ꯖꯣꯟꯁꯤ ꯁꯤꯗꯒꯤ ꯀꯥꯏꯈꯠꯂꯒ ꯁꯤ ꯂꯥꯛꯑꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯁꯤꯗ ꯑꯦꯟꯇ꯭ꯔꯤ ꯇ꯭ꯔꯤꯒꯔꯗꯣ ꯐꯪꯕ꯭ꯔꯥ ꯑꯗꯨꯅꯤ꯫ ꯐꯣꯔ ꯑꯋꯥꯔꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯔꯤꯝ ꯐꯪꯉꯔꯣꯏ, ꯃꯔꯝꯗꯤ ꯁꯤ ꯂꯋꯔ ꯂꯣ ꯁꯦꯝꯃ ꯀꯨꯝꯃꯝꯒꯅꯤ꯫ ꯁꯤ ꯂꯋꯔ ꯂꯣ, ꯁꯤ ꯑꯃꯨꯛ ꯀꯨꯝꯃꯦ, ꯂꯋꯔ ꯂꯣ, ꯂꯋꯔ ꯍꯥꯏ, ꯂꯋꯔ ꯍꯥꯏ, ꯂꯋꯔ ꯂꯣ, ꯂꯋꯔ ꯍꯥꯏ, ꯂꯋꯔ ꯂꯣ, ꯁꯨꯃꯥꯏꯅ ꯀꯨꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯂꯋꯔ ꯍꯥꯏ, ꯂꯋꯔ ꯂꯣ, ꯂꯋꯔ ꯍꯥꯏ, ꯂꯋꯔ ꯂꯣ, ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯝꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯠꯂꯤꯁ ꯁꯤ ꯃꯊꯛꯁꯤꯃ, ꯍꯥꯏꯗꯤ ꯅꯤꯌꯔꯦꯁ ꯂꯦꯇꯦꯁ ꯂꯋꯔ ꯍꯥꯏꯁꯤꯃ ꯁꯨꯃꯥꯏꯅ ꯀꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯥꯕ ꯑꯃ ꯄꯥꯝꯃꯦ꯫ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤ, ꯁꯤꯁꯤꯃ ꯉꯥꯏꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯒꯤ ꯗꯥꯏꯔꯦꯛꯁꯟꯗꯤ ꯃꯊꯛꯇ ꯑꯣꯏꯗꯣꯏꯅꯤ, ꯁ꯭ꯋꯥꯏꯗ ꯌꯥꯎꯔꯅꯤ, ꯁ꯭ꯋꯥꯏꯗ ꯁ꯭ꯇꯣꯞ ꯂꯣꯁ, ꯑꯗꯨꯒ ꯁꯤꯐꯥꯎ ꯁꯨꯃꯥꯏꯅ ꯇꯥꯔꯒꯦꯠ ꯑꯣꯏꯔꯗꯣꯏꯅꯤ꯫ ꯅꯦꯛꯁꯇ ꯌꯨꯔꯣ NZD ꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯄꯦꯇꯔꯟꯅꯤ, ꯃꯃꯥꯡ ꯍꯞꯇꯥꯗ ꯌꯥꯎꯈꯤꯗꯕ꯫ ꯁꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡ ꯌꯥꯗꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯒꯤꯅ ꯁꯤ ꯂꯥꯛꯑꯦ, ꯁꯤꯗꯩꯁꯤꯗ ꯂꯋꯔ ꯍꯥꯏꯗ ꯆꯠꯈ꯭ꯔꯦ, ꯁꯤꯗꯩ ꯆꯠꯂꯦ ꯂꯋꯔ ꯍꯥꯏ, ꯂꯋꯔ ꯂꯣ, ꯁꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯅꯦꯕ꯫ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯆꯠꯂꯝꯕ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯤꯗꯩ ꯂꯥꯛꯑꯒ ꯁꯤꯁꯦ ꯀꯥꯏꯈꯠꯈ꯭ꯔꯦꯕ꯫ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯁꯤꯁꯦ ꯀꯥꯏꯈꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯗꯣꯏꯁꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯞ ꯇ꯭ꯔꯦꯟ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦ, ꯁꯤ ꯂꯋꯔ ꯍꯥꯏꯁꯦ ꯀꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯤꯗꯩꯁꯤꯗ꯫ ꯑꯗꯨꯕꯨ ꯀꯠ ꯇꯧꯈꯤꯕ ꯄꯣꯠꯁꯤ ꯁꯁꯇꯦꯟ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯀꯣꯏꯁꯟꯁꯤ꯫ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯀꯥꯏꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯗꯩꯁꯤꯗ ꯁꯤ ꯀꯥꯏꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯁ꯭ꯋꯥꯏꯗ ꯉꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩ ꯀꯥꯈꯤꯗꯧꯅꯦꯕ ꯑꯞ ꯇ꯭ꯔꯦꯟꯁꯤ ꯂꯩꯒꯦ ꯍꯥꯏꯔꯗꯤ꯫ ꯑꯗꯨ ꯉꯝꯗ꯭ꯔꯦ, ꯃꯥ ꯁꯤꯗ ꯐꯥꯎꯊꯈ꯭ꯔꯦꯕ, ꯁꯤ ꯐꯥꯎꯊꯈ꯭ꯔꯦꯕ, ꯍꯥꯏꯗꯤ ꯑꯞ ꯇ꯭ꯔꯦꯟꯁꯤ ꯉꯝꯗ꯭ꯔꯦ, ꯁꯤꯁꯤ ꯐꯣꯜꯁ ꯕ꯭ꯔꯦꯛꯑꯥꯎꯠ ꯇꯥꯔꯦꯕ ꯁꯤ ꯊꯣꯛꯏꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤ ꯐꯣꯜꯁ ꯕ꯭ꯔꯦꯛꯑꯥꯎꯠ ꯇꯥꯈꯤꯕ ꯄꯣꯠꯁꯦ, ꯁꯤꯗ ꯎꯔꯤꯁꯤꯅꯤ꯫ ꯐꯣꯜꯁ ꯕ꯭ꯔꯦꯛꯑꯥꯎꯠ ꯇꯥꯈꯤꯕ ꯄꯣꯠꯁꯦ ꯃꯣꯁ ꯑꯣꯐ ꯗ ꯇꯥꯏꯝ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯟꯁ ꯁꯤꯁꯦ ꯑꯃꯨꯛ ꯐꯥꯎꯖꯤꯟꯈ꯭ꯔꯒꯗꯤ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯉꯥꯛꯑꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯦꯕ ꯁꯤꯁꯤꯃ꯫ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯍꯧꯖꯤꯛ ꯗꯦꯂꯤ ꯆꯥꯔꯠꯇ ꯁꯤꯁꯦ ꯐꯥꯎꯊꯔꯛꯄ ꯍꯧꯈ꯭ꯔꯦ, ꯐꯥꯎꯊꯔꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯁꯤꯗꯒꯤ ꯐꯤꯕꯣꯅꯥꯆꯤ ꯂꯦꯚꯦꯜ ꯑꯃ ꯌꯦꯛꯑꯁꯤ꯫ ꯁꯤꯗꯒꯤ ꯋꯥꯟ ꯁꯤꯡꯒꯜ ꯃꯨꯚꯇ ꯂꯥꯛꯏꯁꯤ ꯂꯩꯔꯦ, 0.236 ꯁꯤꯗ ꯂꯩꯔꯦ ꯀꯣ, ꯑꯩꯈꯣꯏ ꯑꯣꯔꯦꯟꯖꯅ ꯌꯦꯛꯑꯁꯤ ꯗꯦꯂꯤꯅꯤꯅ꯫ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ 0.382 ꯁꯤ ꯂꯩꯔꯦ, ꯑꯗꯒꯤ 0.5 ꯁꯤ ꯂꯩꯔꯦ꯫ ꯑꯣꯀꯦ, ꯁꯤꯃ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐꯤꯕꯣꯅꯥꯆꯤꯁꯤ ꯀꯛꯊꯠꯂꯁꯤ꯫ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯖꯣꯟꯁꯦ ꯐꯤꯕꯣꯅꯥꯆꯤ ꯂꯦꯚꯦꯜꯁꯨ ꯁꯤꯗ ꯇꯥꯔꯦ, ꯄ꯭ꯂꯁ ꯁꯤꯒꯤ ꯍꯥꯟꯅꯒꯤ ꯖꯣꯟ ꯑꯃ, ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯋꯤꯛꯂꯤꯗ ꯌꯦꯛꯈꯤꯕ ꯁꯤ ꯖꯣꯟꯁꯤꯃꯁꯨ ꯂꯩꯔꯦ꯫ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯁꯤꯁꯦ ꯑꯦꯔꯤꯌꯥ ꯑꯣꯐ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯑꯣꯏꯔꯦꯕ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ, ꯑꯦꯟꯇ꯭ꯔꯤ ꯆꯪꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯐꯖꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯦ꯫ 4 ꯑꯋꯥꯔꯗ ꯌꯦꯡꯉꯁꯤ꯫ 4 ꯑꯋꯥꯔꯗ ꯆꯪꯕ ꯀꯥꯟꯗꯁꯨ ꯁꯤ ꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯋꯔ ꯂꯣ, ꯂꯋꯔ ꯂꯣ, ꯂꯋꯔ ꯂꯣ ꯆꯠꯂ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯝ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯁꯤꯗꯤ ꯑꯦꯟꯇ꯭ꯔꯤ ꯄꯤꯕ ꯌꯥꯕ ꯄꯣꯠꯅꯦ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯂꯧꯋꯦ, ꯍꯥꯏꯕꯗꯤ ꯁꯤꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯆꯪꯉꯅꯤ,
Swai changbu pangadi changani sida stop loss hapiro aduga sibo target why sibo kaigi target oino hai kandadi si yingse sidagi swaina W pattern ama semaga swaina ne kakhatkrise kakhatkakanda sigi zone je hanagi resistance zone ama oira leiramba bu zone ne si zone je amphok retest tawramde adum ka amphok swaina test tawra kaadi aduna si zone je ok test tawla lakani habagi keno da sibo ko target oine hana low kogi virgin area haitare ni si okay next ta euro USD je koina weekly chart yengasi euro USD dum downtrend leiri koi mama hapta da nei nagi trend du kain change tawdri si downtrend adum leiri downtrend si leiba kan da koina ji ubu fangi je sigi sidai sida sigi turning point ama kaida gare koi di continuation pattern da trade tawbani na suana lower high lower low lower high lower low si je test tawdri ba da koina pam de che next week ta si je 5 test tawrani do 5 kuma ko si koina pam tadi daily chart ang ngasi daily chart di test tahu lah already di 4 hour ang ngasi 4 hour tak sigi zone si bok lakpa ngai tu sidagi pancang batu it's not a very good trade hai tare kogi euro USD se tu hang ya hena kena tahu ba kena tu di order karena fajaru ba trade tu di order hai tare AUD USD si aina hapam ise kari gino hai matamda si ju makha gini makha ise kari no hai matamda dollar ju kan banina makha gida hena bias oi plus koi weekly chart ai horsi dan chart yang asi sida koi na kari nom ufang hai matamda si ju sumaina karore sumai kare hai hai ji sida kaida gare si level ji sida kaida gare test to bola kani sabu test to bola ga sana continuation to udini si continuation lakpagi pot sida puna sidagi yauna buna duini sidagi post breakout am pirure lithare tadi forward da kono ji yingde je sibo ko lalani si area sibo lalani si shon kha yaw dini okay pattern su ubring khui ngasai ji songi kano da nainagi ba same pattern du kari gana JPY da euro JPY da ma nainagi da bi chart sida euro NZD da koina nainagi ba same pattern du spine tawraga si leraga si post breakout tawre lithare si test tawra si kuma kani hatu si same pattern je AUD USD gi forward chart da koina uis sida si je smile si post breakout pi re ong la du ga si test tawra spine kumde USD chap yang ngasi USD chap se kekeng yang ini okay weekly chart yang ngasi weekly chart yang matamda sida lower low lower high kumaga sida lower low lower high lower low lower high lower low lower high lower low sana down trend jalan posi sidagi kakakra kakala kana si mathakta laigre duna sidagi full way am lakta changani sidi changdu ji kai gino sigi level ji test taw lakta uga si bokta ga daily dong yang ngasi daily di yang kan da sigi level si ni ji kakakri ji mathakta coaching pi ji full way am lakda changdu forward ang yang ngasi aina entry ji swai da piramisi kari gino hai kanda sidai hen fajabe entry amaga sida amaga le either sida stop loss ari sidai entry pi bi because sigi level ji untested level ne sida W ma seme kakakre ki test taw de level ne sida entry ma pi bi ai duga sigi entry ji pi da shi are kagi no ri sigi level je sidai swai kakakre sida test taw re sigi virgin level oi de na koi da ka waje virgin level sin ji ko da ka waje jim lai adagi sidagi si tawga sidagi si tawra si W sema si kakakre si test taw dina adagi si tawga we have two options si sima laira better option di kai no si khade changus
ꯁꯤꯝ ꯂꯩꯔꯦ ꯑꯗꯩ ꯌꯨ ꯑꯦꯁ ꯑꯣꯏꯜ ꯌꯦꯡꯉꯁꯤ ꯌꯨ ꯑꯦꯁ ꯑꯣꯏꯜꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯤꯛꯂꯤ ꯆꯥꯔꯠꯇꯩ ꯍꯧꯔꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇꯩ ꯍꯧꯕ ꯃꯇꯝꯗ ꯌꯨ ꯑꯦꯁ ꯑꯣꯏꯜꯁꯦ ꯗꯥꯎꯟ ꯇ꯭ꯔꯦꯟꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯥꯟꯅ ꯑꯗꯨꯝ ꯉꯥꯟ ꯉꯥꯟꯅ ꯎꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯅꯤ ꯂꯣꯋꯔ ꯂꯣ ꯂꯣꯋꯔ ꯍꯥꯏ ꯂꯣꯋꯔ ꯂꯣ ꯂꯣꯋꯔ ꯍꯥꯏ ꯑꯗꯨꯝ ꯆꯠꯂꯤ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯆꯠꯂꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯟꯇ꯭ꯔꯤ ꯄꯤꯅꯕ ꯉꯥꯏꯔꯤꯁꯤ ꯁꯤꯒꯤ ꯃꯄꯥꯁꯤꯅꯤ ꯁꯤ ꯃꯄꯥꯁꯤ ꯀꯩꯗꯧꯕꯩꯅꯣ ꯌꯦꯡꯉꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯄꯣꯠꯇꯨꯅꯤ ꯆꯞ ꯆꯥꯅ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯄꯤꯌꯔ ꯑꯃꯅꯤꯗ ꯍꯥꯏꯈꯤꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯋꯥꯟꯁ ꯁꯤ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯊꯣꯛꯎꯔꯒ ꯃꯇꯨꯡꯗ ꯁꯤꯁꯦ ꯁꯁꯇꯦꯟ ꯇꯧꯔꯒ ꯁꯤꯗꯩ ꯀꯥꯈꯤꯗꯧꯅꯦꯕ ꯀꯥꯗꯕꯤꯗ ꯃꯥꯁꯦ ꯀꯩ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯀꯥꯈꯠꯂꯨꯔꯦ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯊꯣꯛꯎꯔꯦ ꯁꯁꯇꯦꯟ ꯇꯧꯔꯦ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯀꯦꯟꯁꯤꯜꯂꯛꯈ꯭ꯔꯦꯕ ꯋꯥꯟꯁ ꯀꯦꯟꯁꯤꯜꯂꯛ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯉꯥꯛꯑꯒ ꯁꯨꯃꯥꯏꯅ ꯈꯣꯡ ꯀꯦꯜꯂꯛꯀꯅꯤ ꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕ ꯄꯣꯠ ꯁꯤꯗ ꯑꯣꯏꯅ ꯊꯣꯛ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ 4 ꯑꯋꯥꯔꯗ ꯌꯦꯡꯉꯁꯤ 4 ꯑꯋꯥꯔ ꯌꯦꯡꯀꯥꯟꯗ ꯁꯦꯝ ꯍꯧꯖꯤꯛꯀꯤ ꯄꯦꯇꯔꯟꯗꯣ 4 ꯑꯋꯥꯔꯗ ꯑꯃꯨꯛ ꯄꯤꯛꯊꯔ ꯌꯦꯡꯕ ꯁꯤ ꯀꯨꯝꯕ ꯃꯥꯜꯍꯜꯂꯨꯔꯦ ꯀꯥꯏꯈꯠꯂꯦ ꯑꯞ ꯇ꯭ꯔꯦꯟ ꯆꯠꯂꯦ ꯁꯤ ꯐꯥꯎꯗꯔꯦ ꯁꯤ ꯉꯥꯛꯑꯅꯤ ꯁꯤ ꯀꯨꯝꯃꯛꯑꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯟ ꯆꯥꯔꯠꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯎꯔꯅꯤ ꯁꯤ ꯖꯣꯟꯁꯤꯐꯥꯎ ꯁꯤ ꯍꯥꯌꯔ ꯍꯥꯏ ꯍꯥꯌꯔ ꯂꯣ ꯍꯥꯌꯔ ꯂꯣ ꯍꯥꯌꯔ ꯍꯥꯏ ꯍꯥꯌꯔ ꯂꯣ ꯍꯥꯌꯔ ꯍꯥꯏ ꯁꯤ ꯀꯥꯏꯔꯦꯕ ꯑꯗꯨꯗꯤ ꯁꯤ ꯇꯦꯁ ꯇꯧꯔꯒ ꯀꯨꯝꯒꯔꯤ ꯑꯣꯀꯦ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯏ ꯑꯦꯁ ꯁꯤ ꯌꯦꯡꯉꯁꯤ ꯏ ꯑꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯀꯔꯤꯝ ꯅꯠꯇꯦ S&P 500ꯇꯨꯅꯤ ꯏ ꯑꯦꯁ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯞ ꯇ꯭ꯔꯦꯟ ꯐꯖꯅ ꯆꯠꯂꯤ ꯁꯅꯥꯅ ꯍꯥꯌꯔ ꯍꯥꯏ ꯇꯧꯔꯒ ꯁꯤꯒꯤ ꯅꯦꯛ ꯂꯥꯏꯟꯁꯦ ꯀꯥꯏꯈꯠꯈ꯭ꯔꯦ ꯁꯤꯒꯤ ꯅꯦꯛ ꯂꯥꯏꯟꯁꯦ ꯀꯥꯏꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯦꯛꯁ ꯋꯤꯛꯇ ꯉꯥꯏꯗꯣꯏꯁꯦ ꯁꯤꯐꯥꯎ ꯄꯨꯜ ꯕꯦꯛ ꯂꯥꯛꯑꯅꯤ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯃꯊꯛ ꯌꯥꯎꯋꯤ ꯆꯞ ꯃꯥꯟꯅꯔꯦ NQ ꯅꯦꯁꯗꯦꯛꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯁꯤ ꯍꯥꯌꯔ ꯍꯥꯏ ꯆꯠꯂꯤ ꯀꯥꯏꯈꯠꯈ꯭ꯔꯦ ꯄꯨꯜ ꯕꯦꯛ ꯂꯥꯛꯑ ꯃꯊꯛ ꯌꯥꯎꯔꯅꯤ YM ꯍꯥꯏꯗꯤ ꯗꯥꯎ ꯖꯣꯟꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯗꯥꯎ ꯖꯣꯟꯁꯨ ꯑꯗꯨꯝ ꯍꯥꯌꯔ ꯍꯥꯏ ꯌꯥꯝ ꯅꯥꯟꯅ ꯆꯠꯂꯤ ꯁꯤꯗꯩꯁꯤꯗ ꯀꯥꯏꯈꯠꯂꯦ ꯑꯗꯨꯒ ꯁꯤꯗ ꯄꯨꯜ ꯕꯦꯛ ꯂꯥꯛꯑꯒ ꯁꯤ ꯌꯥꯎꯔꯅꯤ ꯁꯣ ꯁꯤꯈꯩꯅꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯠ ꯄ꯭ꯂꯥꯟꯁꯦ ꯑꯗꯨꯝ ꯍꯣꯞꯐꯨꯜꯂꯤ ꯇ꯭ꯔꯦꯠ ꯐꯖꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯃꯁꯥ ꯅꯥꯟꯅ ꯆꯪꯉꯒ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯄꯥꯁ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯤ